ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯣ-ꯁ꯭ꯄꯣꯟꯁꯔഡ് ꯕꯥꯏ ꯔꯕꯤ ꯖ꯭ꯋꯦꯂꯔꯤ ꯀꯛꯆꯤꯡ ꯍꯥꯏꯔꯤꯕ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯔꯝꯗ ꯅꯩꯅꯖꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯂꯤꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤ ꯅꯣꯛꯐꯗꯦꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯌꯥꯟ ꯑꯃꯁꯨ ꯑꯣꯏꯔꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯤꯜꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯗ ꯑꯗꯨꯒꯨꯝꯕ ꯁꯛꯂꯣꯟ ꯑꯃ ꯄꯨꯕꯤꯔꯤꯕ ꯁꯨꯔꯃꯪꯒꯣꯜ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯤꯡꯁꯤꯟꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯣꯖꯥ ꯖꯦꯝꯁꯄꯨꯁꯨ ꯗꯥꯏꯃꯟ ꯂꯩꯐꯦꯝꯒꯤ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯣꯖꯥ ꯖꯦꯝꯁꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯂꯩꯐꯦꯝꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯏꯆꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯅꯥꯎꯈꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯣꯛꯐꯗꯦꯒꯤ ꯀꯣꯃꯦꯗꯤꯌꯥꯟ ꯁꯨꯔꯃꯪꯒꯣꯜ ꯏꯁꯥꯃꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯏꯔꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯁꯦ ꯍꯣꯏ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯝꯇ ꯍꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯁꯤ ꯑꯩ ꯕꯕꯥꯒꯤ ꯃꯤꯡꯅ ꯊꯣꯛꯆꯣꯝ ꯊꯣꯏꯕ ꯏꯃꯥꯒꯤ ꯃꯤꯡꯅ ꯊꯣꯛꯆꯣꯝ ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯍꯣꯏ ꯌꯨꯝꯅꯥꯛꯁꯦ ꯊꯣꯛꯆꯣꯝꯅꯦꯕꯀꯣ ꯊꯣꯛꯆꯣꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯔꯃꯪꯒꯣꯜ ꯍꯥꯏꯕꯗꯤ ꯌꯨꯝꯅꯥꯛꯁꯤ ꯁꯨꯝ ꯌꯥꯎꯗꯕ ꯌꯨꯝꯅꯥꯛꯁꯤꯁꯨ ꯃꯌꯥꯝ ꯈꯪꯗꯕ ꯉꯁꯤ ꯈꯪꯕꯤꯔꯝꯅꯦꯅ ꯈꯟꯖꯔꯦ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯂꯩꯐꯝꯁꯦ ꯑꯃꯨꯛꯇ ꯃꯌꯥꯝꯗ ꯑꯝꯇ ꯈꯥꯏꯌꯝꯅꯤ ꯂꯩꯐꯝꯁꯤ ꯑꯩ ꯌꯥꯝ ꯅꯛꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯂꯩꯐꯦꯝꯁꯤꯒ ꯌꯥꯝ ꯅꯛꯅꯔꯤꯕꯖꯥꯠꯅꯤꯗ ꯌꯥꯝ ꯊꯥꯞꯄꯃꯕꯨꯗꯤ ꯃꯥꯜꯂꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯗꯩꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯏꯇꯥꯔꯦ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯁꯦ ꯇꯥꯡ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯤ ꯑꯩꯁꯤ 1/3/1989 ꯍꯥꯏꯇꯥꯔꯦ 89 ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤꯗ ꯀꯩꯅꯣꯒꯤ ꯍꯣꯏ ꯆꯍꯤ ꯑꯍꯨꯝ ꯑꯗꯨꯝ ꯈꯦꯠꯅꯔꯒ ꯂꯩꯔꯦ ꯑꯗꯨꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤ 5ꯅꯤ ꯑꯩꯒꯤ ꯃꯊꯛꯇ ꯏꯆꯦ ꯑꯃ ꯏꯌꯥꯝꯕ ꯑꯃꯒ ꯂꯩ ꯑꯩꯒꯤ ꯃꯈꯥꯗ ꯏꯆꯟꯅꯨꯄꯤ 2 ꯑꯃ ꯂꯩ ꯑꯗꯩ ꯑꯩꯅ ꯅꯨꯄꯥꯗ ꯃꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯤꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ ꯃꯊꯪꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯦ ꯃꯊꯪꯗ ꯑꯩ ꯂꯩꯔꯦ ꯑꯩꯒꯤ ꯃꯈꯥꯗ ꯏꯆꯟꯅꯨꯄꯤ 2 ꯑꯃ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯒꯤ ꯊꯥꯛ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯂꯥꯏꯔꯤꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯕꯤꯔꯛꯄꯒꯦ ꯃꯍꯩꯒꯤ ꯊꯥꯛꯁꯤ ꯃꯍꯩꯒꯤ ꯊꯥꯛ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯗꯤ ꯄꯥꯁ ꯇꯧꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯩ 11 12 ꯐꯥꯎꯁꯤ 12 ꯐꯥꯎ ꯇꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯈꯥꯁꯤ ꯇꯝꯊꯕꯁꯤ ꯉꯝꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯀꯌꯥ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯗꯨꯗ ꯈꯨꯗꯣꯡꯆꯥꯗꯕꯅꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ 12ꯁꯤ ꯇꯝꯊꯣꯛꯑꯒ ꯉꯥꯎꯔꯤꯅꯤ ꯐꯩꯅꯤ ꯀꯥꯏꯅ ꯃꯇꯝꯗꯨꯒꯤ ꯄꯥꯈꯪꯒꯤ ꯉꯥꯎꯔꯤꯅꯤ ꯑꯗꯣꯝꯗ ꯁꯨꯝ ꯆꯠ ꯂꯩꯈꯤꯕ ꯃꯈꯥꯗꯤ ꯂꯥꯏꯔꯤꯛꯁꯤ ꯇꯝꯕꯁꯤ ꯅꯤꯡꯊꯤꯅ ꯑꯗꯣ ꯇꯝꯉꯝꯈꯤꯗ꯭ꯔꯦ ꯏꯃꯥ ꯕꯕꯥꯗꯤ ꯂꯣꯏ ꯁꯨꯅ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯏꯃꯥꯗꯤ ꯂꯩꯔꯤ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯕꯕꯥ ꯂꯩꯈꯤꯗꯕꯁꯦ ꯕꯕꯥ ꯂꯩꯈꯤꯗꯕꯁꯤ 2010ꯗ ꯂꯩꯈꯤꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯥꯁꯤ ꯚꯦꯇꯅꯔꯤꯒꯤ FA ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ 2010ꯗ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯃꯥꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤ ꯏꯃꯥꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦ ꯀꯔꯕꯥꯔ ꯍꯥꯏꯗꯤ ꯁꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯗꯅ ꯈꯣꯠꯇꯅ ꯑꯃ ꯕꯖꯥꯔ ꯅꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯅ ꯊꯣꯏꯗꯣꯛꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥꯗꯤ ꯀꯩꯁꯨꯗꯤ ꯄꯨꯗ꯭ꯔꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯀꯤꯡ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯨꯝ ꯇꯧꯕ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯃꯁꯨ ꯃꯆꯥꯁꯤꯡ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯂꯩꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯆꯤꯡꯕ ꯑꯗꯒꯤ ꯌꯨꯝꯒꯤ ꯂꯣꯏꯅꯕꯤꯅꯆꯤꯡꯕ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯀꯦꯔꯝꯕꯂꯥ ꯀꯧꯏ ꯑꯊꯣꯛꯄꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯩꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯨꯄꯤ 2ꯅꯤ ꯐꯥꯏꯕꯣꯛꯅꯤ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯒꯂꯩꯔꯦ ꯏꯆꯥ ꯄꯨꯟꯅ 3 ꯍꯥꯏꯇꯥꯔꯦ ꯍꯣꯏꯅꯦ ꯐꯥꯏꯕꯣꯛꯀꯀꯣ ꯐꯥꯏꯕꯣꯛꯀꯤ ꯃꯣꯏ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯃꯆꯥ ꯐꯥꯏꯕꯣꯛꯁꯤ ꯅꯨꯄꯤ 2ꯗꯨꯒ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯒꯪꯒꯥ ꯑꯗꯒꯤ ꯖꯃꯨꯅꯥ ꯑꯗꯒꯤ ꯑꯔꯣꯏꯕ ꯏꯆꯥꯅꯨꯄꯥ ꯍꯤꯃꯥꯂꯣꯏ ꯍꯥꯏꯇꯥꯔꯦ ꯍꯤꯃꯥꯂꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅ ꯁꯤ ꯈꯪꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯒꯤ ꯂꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯗ ꯆꯪꯉꯛꯈꯤꯕꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯀꯣꯃꯦꯗꯤ ꯆꯪꯉꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯗ ꯅꯣꯛꯐꯗꯦꯒꯤꯗꯒꯤ ꯆꯪꯉꯛꯄ ꯃꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯅꯦꯕꯀꯣ ꯏꯁꯥꯒꯤ ꯑꯍꯥꯟꯕ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯒ ꯅꯣꯛꯐꯗꯦ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯀꯣꯃꯤꯛ ꯄꯨꯕ ꯑꯗꯩ ꯂꯩꯀꯥꯏꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯨꯝ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗꯒ ꯀꯅꯥ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯐꯥꯒꯤ ꯖꯣꯒꯥꯏꯒ ꯇꯧꯕ ꯌꯥꯎꯕꯤꯔꯛꯏ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯀꯔꯤ ꯇꯧꯔꯨꯕꯗꯒꯤ ꯂꯩꯀꯥꯏꯗ ꯏꯃꯥꯟꯅꯕꯁꯤꯡꯗ ꯀꯔꯤ ꯇꯧꯔꯨꯕꯗꯒꯤ ꯅꯣꯛꯐꯗꯦꯗ ꯌꯥꯎ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯁꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯝꯂꯞꯄ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯅꯣꯛꯐꯗꯦ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯌꯥꯝ ꯇꯦꯟꯇꯛꯅ ꯁꯨꯝ ꯁꯥꯟꯅꯅ ꯁꯨꯝ ꯂꯤꯖꯔꯛꯀꯦꯕꯀꯣ
거기 레이카기 드라마 떠이니 콜이니 가이나 좀 떠올까 했다래. 드라마 떠올까 되는 비행항 실랑나고 권하면 떠오기다. What is my name is what name guy nang namin kay ko i guy ko tana. Kiki mas imanam 좀 써미나 저때 이 마야미 와우 노키 바이다래. ai tori phagi room da sum chat patia ga ko ka ga sum khalli wa kan jigo ai den imana me amsin ai sabat to as le kai de nong mai sim lai harau bi kari ga ma to ko da sum le tu sa budi bi no phodi bu thui bi kai no sin ji oja rohini kumar ji ma gi kai no si da sang no ko ton to ga dre as ka ba duk sam din ma pham ju khang ga mu ju to du da ma sim kan ni da ji da ni mi ni hu ni le ga ko ji paper da no phodi artist ko jeri ni har ko ne oh as ai ji actor ai to ju phagi ꯄꯥꯝꯖꯕꯗꯨꯒ ꯍꯥꯏꯔꯣ ꯇꯥꯔꯦ ꯍꯌꯦꯡ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯈꯣꯡꯇꯣꯡꯉꯤ ꯈꯪꯗꯦ ꯏꯁꯥꯁꯤꯗ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯈꯪꯗꯦ ꯕꯁꯁꯦ ꯇꯣꯛ ꯀꯥꯈꯠ ꯕꯁ ꯆꯦꯜꯂꯤ ꯃꯇꯝꯅꯦꯕ ꯇꯥꯛ ꯀꯥꯈꯠ ꯑꯣꯖꯥ ꯃꯌꯨꯝ ꯇꯥꯛ ꯌꯧꯋꯤ ꯊꯤ ꯈꯣꯠꯇꯅ ꯇꯧꯔꯅꯤ ꯑꯣꯖꯥꯁꯤꯅ ꯑꯍꯥꯟꯕꯁꯤꯗ ꯑꯩ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯨ ꯇꯧꯕ ꯑꯩ ꯊꯧꯕꯥꯜꯗꯩꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯋꯥꯔꯤ ꯂꯤꯔꯦ ꯗꯦꯟ ꯑꯗꯨꯗꯤ ꯃꯥꯅ ꯆꯥꯁ ꯂꯥꯎꯅ ꯇꯦꯞ ꯑꯃ ꯄꯨꯊꯣꯛꯏ ꯃꯇꯝꯗ ꯇꯦꯞ ꯌꯥꯝ ꯆꯠꯅꯔꯤꯌꯦꯕ ꯔꯦꯀꯣꯔꯗꯤꯡ ꯊꯥꯛ ꯇꯧꯁꯜꯂꯦ ꯅꯪꯒꯤ ꯑꯍꯩꯕ ꯀꯩ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏꯅ ꯑꯩ ꯑꯍꯩꯕ ꯇꯦꯂꯦꯟꯒ ꯂꯣꯏꯅ ꯑꯌꯥꯝꯕꯁꯤ ꯎꯠꯂꯦꯕ ꯑꯩ ꯗꯦꯟ ꯑꯗꯨꯗꯤ ꯅꯨꯃꯤꯠ humni lewa kan man haine ojar ru ni kumar sna haine surmangol didi ke gi yum nang godori matam sida na english ki news ma pap tare ado nang sweden matam se kai de bitalak pi ore ozai lak se gen tor ojar da khoyam jar ga ai char khaga da idi nami humni chobi la ga ojar sina khoi english pok se am bai no phodi gi ke no se logi bai tare ꯑꯗꯨ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯅꯣꯛꯐꯗꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏ ꯗ꯭ꯔꯃꯥꯒ ꯑꯗꯩ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯗ ꯎꯠꯂꯤ ꯍꯥꯏꯁꯦ ꯃꯗꯨꯗꯤ ꯏꯪꯂꯤꯁ ꯄꯥꯕꯒꯤ ꯊꯕꯛꯁꯤ ꯑꯗꯨꯁꯨ ꯅ꯭ꯌꯨꯁ ꯄꯥꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯟꯅ ꯌꯨꯝꯗ ꯇꯧꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯃꯥꯅ ꯅꯪ ꯅ꯭ꯌꯨꯁ ꯄꯥꯎꯅ ꯍꯥꯏꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯑꯣꯖꯥꯅ ꯍꯥꯟꯅ ꯎꯠꯊꯣꯛꯄꯗ ꯌꯥꯎꯈꯤꯕ ꯊꯕꯛꯂ ꯃꯗꯤ ꯃꯁꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯣꯖꯥꯅꯗꯤ ꯍꯥꯟꯅꯗꯤ ꯍꯥꯏꯗꯦ ꯏꯁꯥꯒꯤ ꯅꯣꯂꯦꯖꯇꯒꯤ ꯍꯥꯏꯇꯥꯔꯦ ꯏꯪꯂꯤꯁꯀꯤ ꯁꯨꯝ ꯄꯥꯕ ꯁ꯭ꯀꯨꯜꯗꯒꯤ ꯄꯥꯕ ꯈꯣꯠꯄꯒꯁꯦ ꯑꯃ ꯇꯧꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯁꯨꯝ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯍꯦꯛꯇ ꯏꯪꯂꯤꯁꯁꯦ ꯍꯦꯛꯇ ꯍꯩꯔꯕꯣꯏ ꯅꯤꯡꯗ ꯄꯥꯈꯤꯕ ꯁꯤ ꯑꯣꯖꯥꯁꯤꯅ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯄꯥꯕ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯑꯊ꯭ꯔꯒ ꯍꯟ ꯉꯝꯗꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯋꯥ ꯅꯣꯛꯈꯤꯕ ꯑꯗꯩꯗꯤ ꯑꯁ ꯑꯩ ꯏꯪꯂꯤꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯜꯂꯤ ꯀꯥꯏꯅ ꯇꯧꯕꯅ ꯑꯗꯨꯃꯥꯏꯅ ꯏꯪꯂꯤꯁ ꯂꯣꯟꯖꯕꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯀꯨꯜꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯇꯝꯃꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ BBC ꯅ꯭ꯌꯨꯁꯀꯤ ꯂꯥꯛꯄꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯂꯣꯜꯂꯤꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯩꯅ ꯁꯨꯝ ꯇꯥꯁꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤꯗꯤ ꯁꯨꯡ ꯈꯪꯗꯕ ꯗꯦꯟ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯤꯟ ꯀꯨꯃꯥꯔ ꯁꯦꯝꯃꯤꯁꯤꯅ ꯀꯩꯅꯣꯗ ꯏꯪꯂꯤꯁ ꯅ꯭ꯌꯨꯁ ꯆꯨꯝꯅ ꯏꯪꯂꯤꯁꯁꯦ ꯄꯥꯔꯝꯕꯁꯤꯗ ꯃꯥꯅ ꯍꯥꯞꯆꯤꯜꯂꯛꯏꯁꯤ ꯀꯩꯅꯣꯗ ꯇꯥꯔꯣ ꯀꯣꯃꯥꯁꯦ ꯇꯥꯔꯣ ꯀꯣꯠꯁꯟꯒ ꯀꯔꯤ ꯀꯣꯠꯁꯜꯂꯛꯀꯅꯤ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔ ꯃꯇꯦꯛ ꯑꯃ ꯇꯥꯛꯒ ꯇꯥꯍꯜꯂꯝꯕ ꯑꯗꯨꯗꯨꯅ ꯏꯪꯂꯤꯁ ꯅ꯭ꯌꯨꯁꯇꯨꯒꯤ ꯃꯥꯒꯤ ꯄꯣꯠꯇꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃꯁꯦ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯁꯤꯅ ꯄꯤꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯗ ꯅꯨꯃꯤꯠꯇꯨꯗ ꯆꯠꯂꯒ ꯇꯦꯞ ꯔꯦꯀꯣꯔꯗꯔꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯣꯏ ꯑꯌꯥꯝꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯖꯦꯝꯁ ꯑꯗꯨꯒ ꯃꯗꯨꯒꯤ ꯎꯠꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯎꯠꯈꯤꯕꯒꯤ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯁꯦꯔꯤꯁꯇ ꯎꯠꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯂꯤꯕꯁꯤꯡꯗ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯨ ꯁꯤꯅꯤ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯤꯇꯪ ꯎꯠꯊꯣꯛꯄꯤꯌꯨ ꯑꯝꯇ ꯍꯣꯏ ꯃꯗꯨ ꯑꯩ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯇꯧꯈꯤꯕꯗꯨ ꯑꯣꯖꯥ ꯖꯦꯝꯁ ꯑꯩ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯕ ꯄꯣꯠꯅꯤꯅ ꯑꯗꯨꯕꯨ ꯃꯗꯨꯗ ꯇꯧꯈꯤꯕꯗꯨ ꯁꯪꯁꯪ ꯎꯕꯗꯣ ꯍꯦꯛ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯔ ꯅꯥꯏꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯄꯥꯎꯁꯤꯗꯤ ꯑꯣꯖꯥ ꯖꯦꯝꯁ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯥꯎꯁꯦ ꯑꯗꯨꯝ ꯑꯣꯟꯊꯣꯛꯆꯔꯒꯦ ꯃꯇꯝꯗꯨꯗ ꯄꯥꯕꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯗꯨꯝ ꯄꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ Good morning, sometime everything. This is particular right by Mr. Surmangol sings. The next time again, first again to tight and conjums at the time of FM sketches and kiss jams and kiss founder to try to authenticate tries and was in interview low class. It's like to be for times any for time to all time. And me kids can't get try to money for crisis, start to get your past and get to work before the times can never no one will be more money his lace. And that get likes then and not take a try to realize something and start to get favorite and if I begin basically have the more generous. And for the right to land is start it not it can't if I can see this start to do it to get chances and it's ready to become you more have below the more lower just part is personas. The next program flight and find can do to our stand to get news and headlines such to do good and digital Sri Lanka to India cricket tournaments. What's your name? My name is Sajid Diko. Before the time to get the more Matami to Torque Sri Lanka. I want to come that fight to get a bit of Hajalo Kompak. I want to pay before the time to so like the chair to say you whom the yoga and then Hajalo what is what before the time to start it. With 40 is what can't set it 45 to get my right in. He was silent. Good day.
사이로 뻥지. 아무튼 뻥지고 스마이는 오자도 그래요. 웃기. 아도 어또빠 하이자버디 시나도 미 먹고 잡은 미미크리 또 보금디 오자도 피키블 레브라. 뻥 그당 빠기브라 그리 또비. 레기 미미크리 또기스 레리아도부. 호지티 미미크리 또부시 아노가 거의 녹포디 주니어 섹션 아야바 이거 맘주 도래. 맞다는도 미미크리시 아이나 second ani shuru ni togi bra matam dugi foba lagi artist buero me togi no ji kya no lo yam thore ko ado mi ki matang si di ain togi mate khadi le ado mi matam si sana sana jadi khangdi ado happy matem matam dugi ningsing boin hai tare matam da yamna arthale gi bai tare mo le gi ba 아그 우리 마디비 필름지 지금 비랭 우리 마디비 필름지도 비랭 사업 속도 뭐 야위드는 보자고 비링 석점 지역 거기 수망이라 여우리바 거기 여기 마야나 오자 돌은 게 하이바 오자 힘든지 마지 비링 석점 사람이 나오지 어리라야 아이 맞다 그런 비링들 레이트 못 살도 되게 아이디 하나 뽑았다 이 무슨 레이고 내가 타졌대 말아보더니 너 거기 부키만 봤다 하고봐 내가 오빠한테 또 오늘 공원 꽃기는 너 아이디 아니 가미가 우리라 아이 잘하겠까 마이 킥비 코피기 레이비 야 말이야 말해 아디기에 햄 오자 돌아도 불름바 산화돈 tuyinwan 가지 만 비링이 sakdam 사람이 나오지 Hooray! Ay, matang krambiram belay tamu chalu kiya. Ay, nahelp matam da. Ibe matilay mo na itasi de. Para mo na. Nakogi buki mabanda uba. Lao bam de tuong na kong bago kila do. Ay, na kami gyuri le. Ay, siya ko. 해도 오는 때는 해서 동계 동안 거. 되게 거기 회격기고 자꾸 군가이나. 어떤 파울 타이밍네. 이때 비티비 맞다 히로 사료 타이밍네. 만나 비링 sakdam 사람이 나오시고 야지엠스코. 우리를 ay matam kram이람도 나이다 뭐 샤루키가. ay 나halak matamda. 이비마들 레몬을 찾을 때 말해보도 나 거기 부키마 빠한데 호바 레하우 빠한데 뚜엉들 커먹고 길러도 ay 나이를 가비 우리를 굿바이 mana sabi kia degi ani mimi kisi mana khara sagi eta sagi momang da mai toroga sagi yam no wajjo ja mathang tonga tongan bagi sumung lakchege aduga akhoi sigumagi nokphadi gi ahan ba madugi ojagi rohini kumar gi mai series haitare karam ba series gi no jana yawbi ba hoki base ojarin kumar gi volume ai haitare audio wai mane audio 시대기 여보 호기야 되기 되게 좀 여보 호그라 만이다 뭘 말되기 되게 스마트한 통나 되기 거기 반기 시켜 해야 되네 반 나와이기도 비디오 레딩에 이게 그런 발기도 CDPC 게 뭔가 비다 이제 스마트한 시대 거기 노포디기 이게 클래식도 뭐야 12비 하기더라 바봉은 12비 하기더라 그노 뭐땀도 이제 그런 아들 까클래 성각할래 하나 여우리바 아티싱 해피라지 로이 여우리바 콜리바 저 세런 게라 로이 구비 로이 시니아 아티싱 같더니 뭐이 마카드 아이무 그는 독자를 조인 독자를 거냐고 아이디 노포디시도 보고 아이디 아이기 명시 바봉나면 하는 12시 CDPC게나 그 반기 셰프 도기바 아이 오디오 기셨다 볼륨 아치다 민미끼리 많이 사게 비세 힘마 땅시대기 아이 바봉나 좀 강비를 기바이다 아니 S1 캠페인 게 산내려면 스트립 플레이고 뭐 그게 마양 사들 거든 마양 모르는 게 사업 마양지 맥대 마양이 모르는 시 어디 힌디 룸디 야더라고 아도 마양 모르는 시 머니푸르다 거기 마양 숨난 머니푸르기 만나나 뭐 룬비 모은 것이 뭐 시가 요즘 사게 했다래 yam maje da Surmangol ngasagi huji panbigi ba haitare ko akhoi sifai sabagi matang da haitare army sabagi adu set ka tawgi moong da lakoda de ko jarang gi laru khare lambi de lak lering da kari no ne irang thongma le ne ga tawri singa si bo ga haika da wireless ta set tor mugi khoi gi wari sabai moong haitare mtang tabi rum yam da oja mta yam fresh oina oja gi huji yam phajari ba kaino ne haitare madu matem ta tawbi yani akhoi 거기 제일 복득이 해피라 진짜 많이 생각은 좀 잘려는 봐. 아마 대라도 미나 니가 좀 해보네 보고. 내가 좀 해줘 보고. 막 시험도 해줘 보네 마임지.
तेरा मेरा नहीं गायन को अदुदा मयांग सिदा कोगी हिंदी दी वर्ग हिंदी मयक्ति अथदि थोक्तबा अदु मरोन हिंदी मोंगदी मानबा मानबा अदु अथे थोक्तबदो थोक्तबा अहम सिदी कोगी आर्मी गाड़ी पुथब मतम द सेट तौबगी टाइमिंग से सी हानम तौ सेट अरे बात ते आर्मी गाड़ी भी पुथब कटे को पहले बार वठी पर के साथी का ने कला लसी को लसी लोग ना आबे अरे पहले तो बात आर्मी टूल झेल पहले तो लेके कोई तो कोई हमसे कदम हो रहा नहीं आगे तो ते पंचे वाले भरवाटे ते पंचे तो बोल रहे अबे saya sih tahu ini timing sih dah. Itu mang dah, isi selaga hal macam selem. Ay, lah. Naming kekore. Ay. मेरा कोरे. मेरा क्या बाल है? मेरा क्या बाल है? फालतू पर तिरपन कर कोशिश मत कर तिरपन पहले कर तेरा मेरा क्या बाल है? नहीं साग होते नहीं लोन की वजह हो या कोई मयांग साग होता है कोई आर्मी ना हाई तारे मतलब हम लंबी दे चेक तोरगा यामना किनर में हाई तारे मतलब ममा हजी खरा हंदरे अदुरगा सो कोई मतलब दु हेक चप आर्मी चेक तोरो मी खोलो मी की बा दगी मोय अनि लाप कान दसो हाई तारे ने को इरांग थो माले ने गान तौ गाड़ी पथले तौ दे फजबा टाइमिंग हाई तारे खरा सुमाइना नोफदेगी तांकक अमा दिंग साइगी न्यूज़ पाबगी मतुंग अदगी एपिसोड मथंग याव पगांदा अहानबगी रिएक्शन दा हाई तारे ने को ओजा रोहिणी कुमार ना ओजा सुरमंगोल दा हाई तारे ने थागत पीबगुम करी लेबीगी वारी अदाई मतंग लेबीबा रिएक्शन दु खंजनिंगी ओजा न गुड सुरमंगोल नंग ने समाइ तौबजिदगी फरे गान हाइबगी थाबगत वाही करी थागत पीगी तौबीगी बि लेबीब्रा लई को जना थागी यूस के नो आइना मतम मान लाउ हाइबो को ओजासिन लाउ हाइबो तम स्tain मतम साना चपीबा जन तम सुंग आइना आर्मी की सागी SA1 कैप्टन्स द आर्मी साबसे मसिदा माना को ओजारिन कुमार सिना इसे हम नंगसी लखुत की भी आइजे नफुदी आर्टिस्ट मोइना लेबे यारनी यानी माना याम आइगोंदा प्रेशर पे बिरके बको अदगी देल दगी मखा सम मथंग सम यावपुसिदा अदगी इंग्लिशता ngau साबा इंग्लिश मंगौ साबा हाइतारे अदि इंग्लिश लोन बुक अम करण तौबसिदा ओजारिन कुमार नाइस मसिदी आइगी आर्टिस्ट मोइना नोफदीगी आर्टिस्ट मोइना लेबदा सोइदना माइ पागनी गायना ओजारिन कुमार सिना खंजगी हाइतारे मथमोइता हाइतारे अरबाइना तौबगा लोइना देन अदि मखा ताबा अखोगी नोफदीगी लाइव लाइन खुदी मक्ता पाउसिंग आं लेतना दम हाइबे मतम दि अखोगी लाइन ओयार हाइतारे अखोगी मोबाइल की थोकदि टाइमिंग से अरमाइ तौदना ओजासिना आइगी थागत पीगी नुसिबिगी अदुगी मतुंगिना अदगी ओजारिन कुमार कईगुंबा आइगी लेजरिबो अहिबसिंग कईगुम उलमदा तागली ngasi अखोई मणिपुर की लेरिबो प्रजा चिनाउ म्याम सिंगना खरना खंबिरिबसे मसी खंगमदबसु याय अदुना आई क्रेडिटिटी aina hayabagi wani adu aina fangjariba ngasi daibal FM da unajariba mayam singi sugum kedriti aina pigening badi kanada pigening de haibun da khogi ojarani kuma da pigening haitare yam nuaje koi sembi ba putopi ba khanghan bi rakpa sembi sabi bo sa bo ningsing bi ba nungsi bi ba yamna maru oi ba mani aduga masima kau ba phatten haije batare aduga koksu kau bidri no jana haibiri yam nuaje tonga ba yamna multi talented or ba ja sigi aduga खंगजानी ममन ngसागी नोफदे यावबा मसिगी मखा नुंगाइ रबा क्यामरो मखोइ ताहनजन होना जगे दुगा इमुंग मनुंग दा हाइतारे अहलमन अखोइ इपु इधौ द कना कॉमिक ओइगे हाइदि वाहै वता ड्रामा मा यावबा नत्रसु लीला यावबा नत्रसु वाहै वता द नोकनिंग बखोनिंग बस इमुंग द समना मदुगी इ मरी मनी को आइना लिजरे जे खुंगु लिजरे से इमुंग मनुंग द कना साइ फागी जोगाइ तौबसि यावबिगे जाना कम समान कॉमेडियन ओइना लेरक पै मरम से खंगजानी अदु यारो दियो जा जेम्स केनो ने अखोइगी कोई इमासे कोई बादी पा क्या फगी द गुंदे माने बारा स्ट्रिक्ट ने माने मागी हागी वाजे मत केन तो दिया स्ट्रिक्ट इन मार्सलिसे फगी वखलोन सिम लेति मोंदा द इमाजे फगी हम तो गोलेबा ये चोंगां खरांगां अमा खरांगां अदगी केरोमा मिने केरोमा हाइड्रे त फगी ये तो सिमुगुंबा अदि इसे जुमाय फगी दम तोय इयामजु फगी जम तो गोले अदि इसे नि पिउजी की सुरुबलागा हारिबा सुरिगे हारि खाइसे से मोय गाइजे फगी दम तो गन भाइता अदे परिपुसे माइसम लाइफसिना खोगी इबुबोक हाइतारे पाबगु पोपीबा इबुबोकसे मसिजु फागिगी लमदा नोफोतिगी अतै नत्र अतै सुमानुला केके म तारमद्रगसु खोगी इमुंग मनुंग फैमिली सिंगदा फागी जो आइ तौदना दम लेरमबा ओइतारे हाइबतारे
거기에 이불복시 ꯑꯗꯨꯒꯤ ꯃꯔꯤ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯐꯥꯒꯤꯒꯤ ꯒꯨꯟ ꯑꯃ ꯆꯦꯜꯂꯦꯅ ꯈꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯈꯪꯖꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤꯒꯤ ꯏ ꯃꯔꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯆꯟꯅꯨꯄꯤ ꯏꯇꯣꯟꯇꯣꯟꯕ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟꯇꯣꯟꯕꯤ ꯁꯨꯔꯕꯂꯥꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯀ ꯌꯥꯝ ꯌꯥꯔꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏꯒ ꯇꯧꯕꯗꯣ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯈꯥꯟꯅꯅꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯊꯤꯅꯗꯅ ꯌꯦꯛꯅꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯅꯣꯛꯃꯤꯟꯅꯔ ꯂꯣꯏꯔꯦ ꯅꯣꯛꯅꯕ ꯍꯥꯏꯁꯤꯗ ꯅꯣꯛꯃꯤꯟꯅꯕꯗ ꯃꯤꯁꯦ ꯑꯝꯇ ꯁꯥꯎꯅꯗꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯇꯩ ꯋꯥꯍꯩ ꯌꯥꯝꯁꯤꯗꯅꯤ ꯁꯥꯎꯅꯔꯛꯄꯗ ꯀꯥꯏꯅꯔꯛꯏꯕ ꯃꯌꯥꯝꯁꯦ ꯅꯣꯛꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯅꯣꯛꯅꯕꯒꯤ ꯍꯤꯗꯥꯛ ꯍꯥꯏꯔꯗꯤ ꯀꯣꯃꯤꯗꯤꯌꯥꯟ ꯑꯣꯏꯕꯤꯔꯤꯕ ꯅꯣꯛꯐꯗꯦꯒꯤ ꯇꯤꯝ ꯅꯠꯇ꯭ꯔꯥ ꯂꯤꯂꯥꯒꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅꯤ ꯑꯗꯨꯅ ꯂꯤꯂꯥꯁꯤꯗ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯣꯖꯥꯅ ꯆꯪꯕꯤꯔꯛꯈꯤꯕꯁꯦ ꯅꯣꯛꯐꯗꯦꯗꯒꯤ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯂꯤꯂꯥ ꯄꯥꯔꯇꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯕꯤꯔꯛꯏ ꯑꯗꯨꯒ ꯀꯔꯝꯕ ꯂꯤꯂꯥꯗ ꯌꯥꯎꯕꯤꯈꯤ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯍꯥꯏꯖꯔꯛꯀꯦ ꯌꯥꯝ ꯁꯥꯟꯅꯕꯅ ꯑꯣꯖꯥ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯗꯦꯁꯤꯗ ꯑꯩꯁꯦ ꯌꯥꯎꯖꯔꯦ ꯑꯗꯒꯤ ꯗꯦꯟꯗꯗꯤ ꯅꯣꯛꯐꯗꯦꯁꯤꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯦꯅꯨꯀꯨꯃꯥꯔꯅ ꯄꯨꯊꯣꯛꯄꯤꯕꯗꯒꯤ ꯈꯪꯕꯤꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯪꯖꯔꯛꯄꯗꯒꯤ ꯈꯪꯕꯗꯒꯤ ꯗꯦꯟꯗꯗꯤ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯡꯁꯤꯗ ꯊꯤꯔꯦ ꯁꯨꯔꯃꯪꯒꯣꯜ ꯀꯗꯥꯏꯗꯩꯅꯣ ꯁꯨꯔꯃꯪꯒꯣꯜ ꯀꯗꯥꯏꯗꯩꯅꯣ ꯁꯨꯝ ꯊꯤꯔꯦ ꯑꯩꯗꯤ ꯊꯤꯔꯛꯄꯗꯤ ꯐꯪꯉꯦ ꯊꯧꯕꯥꯜ ꯈꯤꯇꯤ ꯀꯥꯏꯗꯩꯅꯣ ꯑꯗꯨꯅꯤꯗꯥꯅꯦꯅ ꯑꯗꯩꯗꯤ ꯄꯟꯊꯣꯏꯕꯤ ꯀꯝ ꯗ꯭ꯔꯃꯥ ꯁꯣꯁꯦꯜꯅ ꯑꯥꯏ ꯕꯤ ꯑꯅ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯥꯅ ꯃꯥꯒꯤ ꯂꯤꯂꯥꯁꯤꯗ ꯌꯥꯎꯕ ꯍꯧꯔꯛꯑꯦ ꯆꯥꯛꯁꯤꯕꯤ ꯄꯥꯔꯇꯤꯗ ꯑꯃꯨꯛ ꯌꯥꯎꯔꯝꯃꯦ ꯈꯤꯡꯃꯟꯒꯤ ꯑꯣꯖꯥ ꯗꯦꯕꯥꯟꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯤꯅꯤꯒꯤ ꯊꯥꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯠꯇꯜꯍꯣꯏ ꯀꯩ ꯍꯧꯖꯤꯛ ꯃꯨꯛꯈꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤ ꯂꯣꯏ ꯄꯨꯟꯃꯤꯟꯅꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯛꯊꯦꯛꯄꯤ ꯀꯩꯀꯩ ꯌꯥꯎꯔꯝꯃꯦ ꯋꯥꯔꯜ ꯑꯥꯔꯇꯤꯁ ꯄꯟꯊꯣꯏꯕꯤ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯁꯨꯝ ꯂꯤꯂꯥ ꯄꯥꯔꯇꯤꯁꯦ ꯈꯔꯗꯤ ꯀꯥꯎꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯥꯎꯔꯝꯕꯗꯒꯤ ꯌꯦꯜꯂꯗꯨꯗꯩꯗꯤ ꯑꯩ ꯂꯤꯂꯥꯁꯤ ꯍꯦꯛ ꯑꯩꯒꯤ ꯊꯕꯛꯁꯤꯒ ꯆꯥꯅꯕ ꯈꯔꯗꯣ ꯋꯥꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯐꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯂꯥꯏꯐ ꯇꯥꯏꯝ ꯂꯥꯏꯐꯀꯤ ꯑꯣꯏ ꯍꯤꯡꯅꯕ ꯂꯥꯟꯐꯝꯁꯦ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯂꯤꯂꯥꯁꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯒꯦ ꯈꯣꯡꯁꯤ ꯄꯨꯟꯕꯗꯧ ꯇꯧꯋꯦꯕ ꯂꯤꯂꯥꯗꯤ ꯌꯥꯝ ꯐꯕ ꯑꯥꯔꯠꯅꯦ ꯗꯦꯟ ꯇꯧꯅ ꯁꯨꯝ ꯍꯨꯟꯗꯣꯛꯄꯗꯤ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯕꯗ ꯏꯀꯥꯏꯒꯣꯏꯅ ꯊꯕꯛ ꯁꯨꯒ ꯆꯠꯂꯝꯃꯦꯕ ꯃꯇꯝꯁꯤꯗꯀꯣ ꯑꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯤꯗꯤ ꯊꯤꯖꯤꯜꯂꯨꯔꯒ ꯂꯤꯂꯥꯁꯤꯅ ꯁꯤ ꯄꯨꯁꯟꯕꯗꯤ ꯉꯝꯗꯒꯨꯝ ꯍꯥꯏꯕꯗꯤ ꯏꯀꯥꯏꯒꯨꯝꯖꯥꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯂꯤꯂꯥꯁꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯒ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗ ꯈꯣꯠꯇꯅ ꯇꯧꯔꯝꯃꯦ ꯗꯦꯟ ꯑꯗꯨꯗꯩꯗꯤ ꯂꯥꯁ ꯇꯥꯏꯃꯤꯡꯗ ꯑꯩꯁꯤ ꯑꯔꯣꯏꯕꯗ ꯏꯁꯣꯔꯅ ꯆꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯑꯃ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯕꯕꯥꯒꯤ ꯃꯍꯨꯠ ꯗꯥꯏꯅꯦ ꯍꯥꯔꯅꯦꯁꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯗꯥꯏꯅꯦꯁꯤꯗ ꯑꯩꯁꯦ ꯚꯦꯇꯔꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯃꯨꯛ ꯆꯪꯖꯔꯦꯕꯀꯣ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏ ꯁꯨꯝ ꯃꯌꯥꯏ ꯋꯥꯔꯞ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯀꯣ ꯃꯌꯥꯝꯒ ꯃꯤꯔꯛ ꯇꯤꯟꯕ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯗꯒꯤ ꯅꯣꯛꯐꯗꯦꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯆꯠꯄ ꯏꯁꯩꯒꯤ ꯑꯦꯡꯀꯔ ꯑꯦꯅꯥꯎꯟꯁꯔ ꯆꯠꯄ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄꯁꯤ ꯈꯣꯠꯄꯁꯤ ꯁꯨꯝ ꯉꯝꯈꯠꯂꯛꯑꯦ ꯌꯦꯜ ꯑꯗꯨꯒ ꯂꯤꯂꯥ ꯑꯁꯤ ꯄꯣꯊꯥꯔꯒꯦꯅ ꯈꯟꯈꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯤꯂꯥꯗ ꯌꯥꯝ ꯋꯥꯕ ꯊꯦꯡꯅ ꯀꯁꯥꯔ ꯆꯠꯂꯦꯗ ꯑꯋꯥ ꯑꯅꯥ ꯀꯌꯥꯝ ꯅꯪꯈꯤꯕ ꯀꯌꯥꯝ ꯂꯩꯕ ꯑꯗꯩ ꯈꯣꯡꯁꯨ ꯄꯨꯟꯁꯤꯟꯕꯗꯧ ꯇꯧꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯦ ꯉꯁꯤ ꯂꯤꯂꯥ ꯂꯩꯌꯦ ꯑꯗꯨꯗ ꯀꯧꯕꯒꯨꯝꯕ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦꯒꯨꯝꯕ ꯑꯣꯖꯥ ꯔꯦꯅꯨꯀꯨꯃꯥꯔꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦꯒꯨꯝꯕ ꯑꯇꯩ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯑꯗꯩ ꯏꯁꯩꯒꯤ ꯑꯦꯡꯀꯔ ꯑꯣꯏꯕꯀꯣ ꯑꯗꯒꯤ ꯃꯦꯂꯥꯒꯤ ꯀꯔꯤꯒꯤ ꯑꯃ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯐꯖꯕ ꯄꯥꯎꯇꯥꯛꯁꯤꯡ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕ ꯁꯤꯒꯨꯝꯕꯁꯤꯅ ꯌꯥꯝꯅ ꯂꯥꯏꯕꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛꯀꯤꯁꯤꯒ ꯆꯠꯂꯤꯁꯤꯒ ꯆꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯤꯂꯥꯁꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯖꯈꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯈꯤꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯐꯤꯜꯝꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯐꯤल्म ꯀꯌꯥꯗꯁꯨ ꯎꯖꯩ ꯑꯆꯧꯕ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯜꯚꯔ ꯁ꯭ꯀ꯭ꯔꯤꯟ ꯅꯠꯇꯕꯗ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯐꯤल्मꯗꯅ ꯀꯔꯝꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯕꯤꯈꯤ ꯈꯪꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤल्मꯗꯒꯅ ꯀꯔꯝꯕ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯕꯤꯈꯤ ꯐꯤꯂꯝꯁꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝꯗ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯁꯣꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯁꯣꯁꯤꯗ ꯗꯤꯖꯤꯇꯦꯜ ꯐꯣꯔꯃꯦꯠ ꯗꯤꯖꯤꯇꯦꯜꯅꯤ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯞ ꯏ ꯗꯥꯔꯖꯤꯂꯤꯡ ꯑꯗꯒꯤ ꯃꯊꯪ ꯁꯨꯝ ꯀꯨꯝꯃꯛꯄꯗꯨꯅ ꯑꯗꯒꯤ ꯃꯤꯑꯣꯠꯄꯤ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯁꯣꯅꯤꯌꯥꯒ ꯑꯩꯅ ꯂꯧꯔ ꯆꯦꯟꯈꯤꯕ ꯑꯗꯒꯤ ꯀꯥꯏꯀꯨꯒ ꯀꯨꯜ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯣꯅꯤꯌꯥꯁꯤꯅ ꯂꯣꯏ ꯂꯪꯊꯣꯛꯄꯤꯔꯝꯃꯒ ꯃꯃꯩꯊꯪꯗ ꯑꯍꯦꯟꯕ ꯄꯥꯝꯕ ꯗꯦꯟ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯃꯔꯝꯗꯒꯤ ꯊꯤꯔꯕ ꯐꯖꯈꯤꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯊꯨꯡꯈꯤꯕꯒꯤ ꯃꯤꯑꯣꯠꯄꯤ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪ ꯁꯨꯝ ꯀꯨꯝꯃꯛꯈ꯭ꯔꯦ ꯐꯤꯂꯝꯁꯦ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯨꯝꯈꯤ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯨꯝꯈ꯭ꯔꯦ ꯍꯣꯏ ꯑꯣꯖꯥꯅ ꯂꯤꯂꯥ ꯀꯨꯝꯕꯤꯈꯤꯕ ꯃꯇꯝ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯤꯂꯥꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯈꯤꯕ ꯂꯤꯂꯥꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥ ꯌꯥꯝꯅ ꯄꯥꯝꯅ ꯑꯦꯛ ꯇꯧꯈꯤꯕ ꯔꯣꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯁꯥꯕ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯔꯣꯜ ꯑꯃ ꯁꯥꯕꯗ ꯁꯨꯝ ꯄꯥꯝꯈꯤꯕ ꯅꯤꯡꯁꯤꯡꯕꯤꯕ ꯀꯔꯤꯒ ꯂꯩ ꯑꯩꯅ ꯄꯨꯂꯤꯁ ꯁꯥꯕ ꯑꯃ ꯌꯥꯎꯈꯤꯌꯦ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯁꯥꯕ ꯑꯃ ꯀꯁꯥꯔꯗ ꯂꯤꯂꯥ ꯁꯥꯟꯅꯕꯅꯦ ꯑꯗꯨ ꯑꯩ ꯀꯃꯥꯟꯗꯣ ꯌꯥꯝ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦ
어떤가 사이 코미디네버 사디 코미디언네버 코미디언네버 코미디언진은 사티범 사이제 사티범 사이제 뿌라 사티범 사비리버 나트라가 사티범 알아가 사티부도 농닝보 오이람도리브라 그만 더비 사티부시 농닝보 오이람도리네요 사티범 사가 사티부 농닝보 오이람도리네요 야 사티바 아무 뭐이는 우레보고 내가 순간 돌고 아마 또 돌고 와 두너디 농닝바 그만도 사티범 오이람도리네요 아이 가함도 이행부도 양 땀티범 말아가 티범 말아가 아두고 사기 리라도 연간도 막 하자 들어간다디 농닝보 폴리스 모람도이네요 오이람도리네요 달로 가디 닝생 비르라도 기 달로 마티 닝생이 CNG 아이 이션이 비시 에이 이션이 비시 뭐이는 파기 바이다래 제가 거기 호지간 게 했다래 거기 게 했다래 거기 닥구 드랑싱 했다래 이션이 비시만 파기 보고 아니 이션이 비시는 아이 그노시디 이봉시디 가만도니 가만도 동네다 동네 아이 가만도 망알로디아도 동네다 동네가 아니라 이건데 텔레폰에 돌게봐 스타이나 서울 집시 더울 코든 더울슬 뭐이 말아서 셔틀 코든 무카에 돌가 닥구 드랑싱 말아도 무카에 레이 여기 비움 액팅 했다래 아이 또 했다래 거 함로 댄 아이 개노시 마이 웃디 아이 군절래요 아이 얘기가 아니 운거 양을 소화해 또 오늘 또 해보고 뭐 암래면 무슨 비지 줄비로도 또 이렇게 또 오더니요 아이 얘기 호머리 장설래 마이 쇼티 군절래 비에 운다가 아이 비 딱 한도가 소화는 뭐 까거든 아이 내로 와 해로 진짜 사이다 그 사람 왜 함신 이렇게 비 한도 꾸르지 와우 놓고 일라 고민 내리고 미도 말 놓고 보내고 그리기는 말 이제 아이디 손에 실었을 레노 마이 한도 보내고 마 데이디 뭐랬는데 마 아이디 비거름 일레 비검지다 놓고 그럼 자네고 얼마나 얼마나 사기 누아지 보는 레이팅이 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯁꯥꯒꯤ ꯃꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯨꯔꯃꯪꯒꯣꯜ ꯑꯅꯤꯅꯤ ꯍꯥꯏꯖꯔꯤꯕ ꯀꯧꯖꯔꯤꯁꯤ ꯃꯤꯡꯁꯦ ꯃꯤꯡꯁꯤ ꯀꯃꯥꯏꯅꯅꯣ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯟꯕꯩ ꯋꯥꯔꯤ ꯃꯈꯣꯏꯅ ꯇꯥꯖꯕ ꯑꯃ ꯂꯩ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯁꯤ ꯆꯨꯝꯃꯤꯖꯥꯠꯂ ꯃꯌꯥꯝꯅ ꯉꯁꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯁꯨꯔꯃꯪꯒꯣꯜꯁꯤ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃꯀ ꯁꯨꯔꯃꯪꯒꯣꯜ ꯊꯣꯟꯈꯤꯕꯁꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩ ꯄꯣꯛꯄ ꯇꯥꯏꯃꯤꯡꯁꯦ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯐꯪꯖꯗ꯭ꯔꯤ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯐꯪꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯪꯒꯣꯜ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯩ ꯄꯣꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯃꯪꯒꯣꯜ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤ ꯃꯨꯖꯔꯁꯨ ꯑꯁ ꯃꯪꯒꯣꯜꯗꯤ ꯑꯣꯏꯌꯦꯅ ꯑꯩꯁꯤ ꯃꯪꯒꯣꯜꯗꯤ ꯊꯣꯜꯂꯦꯕ ꯑꯗꯒꯤ ꯑꯁ ꯃꯪꯒꯣꯜ ꯊꯣꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯀꯔꯤ ꯃꯥꯅ ꯃꯃꯤꯡꯁꯤ ꯐꯖꯅꯁꯤꯒꯦ ꯕꯕꯥꯁꯤ ꯈꯜꯂꯝꯖꯥꯠꯅꯤ ꯑꯗꯩ ꯏꯃꯥꯅ ꯇꯝꯕꯗꯤ ꯑꯗꯨꯝ ꯈꯪꯖꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁꯤꯒꯤ ꯑꯇꯩ ꯑꯇꯩ ꯑꯉꯥꯡꯁꯤꯡꯅ ꯀꯞꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯁꯨꯔ ꯆꯥꯗꯕꯤꯗ ꯐꯀꯠꯇ ꯀꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩ ꯀꯞꯄꯁꯦ ꯉꯁꯥꯏ ꯃꯣꯂꯤ ꯉꯁꯥꯏ ꯁꯨꯔ ꯁꯨꯝ ꯇꯥꯅ ꯀꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯕ ꯁꯨꯝ ꯑꯩ ꯂꯣꯒꯤ ꯁꯨꯔ ꯇꯥꯔꯦ ꯍꯥꯏꯅꯀꯣ ꯑꯁ ꯃꯁꯤ ꯃꯃꯥꯡꯗ ꯁꯨꯔ ꯑꯃ ꯍꯥꯞꯆꯟꯒꯦ ꯁꯨꯔ ꯇꯥꯅ ꯀꯞꯄꯅꯤꯅ ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯗꯨꯝ ꯇꯥꯔ ꯁꯨꯔ ꯃꯪꯒꯣꯜꯅ ꯑꯗꯨꯃꯥꯏꯅ ꯊꯣꯟꯈꯤꯅꯦꯅ ꯍꯥꯏꯌꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯣꯏꯗꯅ ꯍꯪꯕꯤꯌꯨ ꯍꯣꯔꯦꯟ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯃꯁꯨ ꯈꯪꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯒꯤ ꯁꯝꯅ ꯍꯥꯏꯔꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ SMS ꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯈꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯔ ꯊꯥꯕꯤꯔꯛꯏ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯌꯥꯝꯗꯕꯤꯗ ꯈꯔ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯅꯤ ꯈꯛꯇꯪ ꯋꯥꯍꯪ ꯃꯈꯣꯏꯅ ꯊꯝꯕꯤꯔꯛꯄꯁꯦ ꯍꯪꯖꯒꯦ ꯑꯍꯥꯟꯕꯗ ꯗꯗꯥ ꯁꯨꯔꯃꯪꯒꯣꯜ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯁꯨꯔꯃꯪꯒꯣꯜꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯈꯤꯕ ꯅꯣꯛꯐꯗꯦ ꯁꯤꯔꯤꯌꯦꯜ ꯑꯗꯨꯗꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ SMS ꯊꯥꯖꯔꯛꯂꯤꯕ ꯃꯣꯅꯤꯀꯥ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ATM ꯃꯅꯥꯛꯇꯒꯤꯅ ꯍꯥꯏꯕꯤ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯈꯤꯕ ꯅꯣꯛꯐꯗꯦꯒꯤ ꯃꯗꯨꯒꯤ ꯁꯦꯔꯤꯁꯇ ꯇꯧꯕꯤꯈꯤꯕ ꯃꯗꯨꯗꯤ ꯄꯥꯎꯕꯨꯗꯤ ꯄꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯈꯤꯕꯗ ꯑꯗꯣ ꯄꯥꯎ ꯅꯠꯇꯕ ꯑꯣꯖꯥ ꯀꯔꯤ ꯂꯩ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯏꯆꯟꯁꯤꯅ ꯍꯥꯏꯕꯁꯤꯗ ꯅꯤꯡꯁꯤꯡꯕꯤꯕ ꯀꯔꯤ ꯏꯆꯟꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕꯤꯔꯛꯄꯁꯤ ꯏꯆꯟꯕꯨ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯣꯛꯐꯗꯦꯒꯤ ꯁꯤꯔꯤꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯏꯈꯤꯕꯁꯤ ꯏꯪꯂꯤꯁ ꯅ꯭ꯌꯨꯁꯇꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯀꯩꯅꯣꯁꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯛꯐꯗꯦꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯞ ꯃꯥꯟꯅꯕ ꯗꯥꯏꯂꯣꯛ ꯍꯥꯏꯕꯗꯤ ꯗꯥꯏꯂꯣꯛꯇꯤ ꯇꯣꯉꯥꯟꯕ ꯑꯗꯨꯒ ꯐꯥꯔꯁꯇꯤ ꯑꯍꯥꯟꯕꯗꯤ ꯑꯣꯏꯕ ꯑꯗꯣ ꯏꯆꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯑꯩꯅ ꯁꯥꯈꯤꯕ ꯑꯃꯗꯤ ꯂꯩ ꯃꯗꯨ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯇꯤꯇꯥꯅꯤꯛ ꯐꯤꯂꯝꯒꯤ ꯇꯤꯇꯥꯅꯤꯛ ꯐꯤꯂꯝ ꯂꯩꯕꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯥꯎꯔꯤꯕꯗꯣ ꯑꯗ ꯑꯩꯅ ꯅꯨꯄꯤꯁꯨ ꯁꯥꯕ ꯅꯨꯄꯥ ꯁꯥꯕ ꯍꯤꯔꯣꯁꯨ ꯁꯥꯕ ꯑꯃꯁꯨ ꯁꯥꯕ ꯑꯗꯨ ꯖꯍꯥꯖꯁꯤ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯃꯌꯥꯝ ꯏꯁꯤꯡ ꯐꯥꯎꯖꯔ ꯂꯤꯛ ꯑꯣꯏꯗꯅ ꯃꯌꯥꯝ ꯁꯃꯨꯗ꯭ꯔ ꯇꯥꯈ꯭ꯔꯕꯅꯦꯕ ꯑꯗ ꯍꯤꯔꯣꯏꯟꯁꯤ ꯊꯤꯔꯛꯄ ꯇꯥꯏꯃꯤꯡꯁꯤ ꯉꯁꯥꯏ ꯍꯤꯔꯣꯁꯤꯅ ꯍꯤꯔꯣꯏꯅꯤ ꯊꯤꯔꯛꯄ ꯍꯤꯔꯣꯏꯅꯤꯁꯤꯅ
히로지 티럽바 아니 뭐 인시 까이게 티나 타이밍이 히로니 지금 탱나버기 잉글리시다 산업이 맞대다 그럼 녹파디기 한바 이선 지나가고도 마시 아이 마시 사적이 아 내가 마이 이선지기 바꾸모이 비적이 염농하지 찾아게고 호비요 What is time after we trying to put time to our last time we do what is life to I don't touch it's the every time scales. We try to just want to see me the hero in China to go to starters, but Oh my god. Alright, lives. I tend to never ride with credits. I want to tell any other tray. I don't like to never to start this podcast. I don't touch the sporting cats. I didn't see the tuna to go. I don't think you am saying. I hear what is start to be put down this cast. Okay, right. Part curious to try to get among the ceiling and the labor and just what it is. Hey, why? Hey, why? She's trying this what the crack. You can't just on the missing me absolutely. And you see them talk it's fine. Okay, like this party. I don't tell me to what it is about. See them talk it's about me. I'm just in the coming down. 히로지 신당이고 히로니라 히로신 해고 I don't try to escape. I just 저우리도 따라 어쩌가 able to be what part to put time is now there. This sort of got tap because 나기 시도를 하면 해로 또 분이 밤 고제로 what is time now when 아이나 나는 사기를 선지 비었고 염농하지 아그 이전 모니 가라 칸비럭보다 오자 수몽고나 파자나 마두기 마tam 비크레도 마탕기 아마 로커적이 거기 다스 술망곤다 와항부터 항제게 마두디 아티스트 아마 오이나 라이바키 오이나 톡리바 이슈 마얌 아마 망다 따두나 레리바 시다 이사기 모드 아마 퐁도피우 samramdagi sunin tonjam mangda taribi isu mayam sa artist ama oina madugi kari mod lebibage isagi oina phongdopiyo haire ado isagi thorom sigi isagi haijabagi wadi natre mod ba ka sum khangbining ba haire mingji kari koi samramdagi mingji sunil lebaki isu si matang hida hairo ga artist ama oina haibidi koi hana sunariba koi manipur sta taminariba maitai muslim adagi tribe adigi nan manipuri buero ama buero lai me am singi nong si sanana lai me na ba ama na mogi khana da ba imung manung yeng thina ba masi to thopi ba adigi imung manung sida mau masen ani yena ba yena da ba adigi mana khare heli man khare wali adu to ya da to ge pakat na khana sugu ma kasis me am singi imung manung sida gi horo puch kasis se masi digi laikai du makai ba hore de laikai du makai ba hor podigi district du makai ba hore district tu makai ba hodagi state la makai ba hore anmai to dra manipur thoi ba issue myam singje kai di hor ke dum da imung manung pekka imung manung di hor pone adi imung manung sin nung si anana la kan kai ro kai nung sinara ni kai ro kai nung sinara kan da mo district le am sing am sinara ni adi state ki le manipur sim acho wakalon khala ni mai to da nung si anana mo le minara ba di thoi ba issue myam singje kai do nung da mihan mi pun thoi ba adi adu phabi le sabi phabi gra adi adu kingbi gre mau adu to gra da to gra phabi gre kopi gre ga na hai kol myam singje masa no gyan tabi ba imung manung da bu nupa nupi na traga le minari ba imung manung simsina bu sati wen le minara ba manipur si amato ina maitai muslim tribe nan manipuri amata khali le minara gadi soidna afaba jati ma soidna welkani en kam noise oza sumongo aduga wafam chima thambi ba sigi da maduga mathangi koi radio tabiriba bidyarani na haibirei khongjom dagi bidyarani na haibira khongjom dagi isin bidyarani hoi aduga oza sumongo koi gi tanja ama lauraga uncle na english pau pa ba gi dialogue tu to biro mo haidu ngasi ngasai na koi na pathokre adu ichal gi ningba thungna na bojana ngasai angau bne english lon ba gi haitare ne takam ngasai panbi gi ngau di ngau raga ngau di am standard line english to ngau bai ware english to ngau ba tem to goina ada to bira sim ya ichen khongjom dagi kari bidyarani en masi english ngau wei sia ma sagan to ina koi Nokphade 여기 봐 거기 올랭이 바기 좀 야고 세 당신은 봐요 나고 마나 거기 올랭 필름 꾸미비 일로 올랭지 올랭지나 거기 거기 그 너무 바까 팀파 좀 마용기 그 요즘 좀 선번 게 신전 바이다 인상 오자 ngau insta to ibe ngau ni paniko mal ngau la ga sai ole ne pai thangsi mungi to de ole sin mo ma so ngau um la ji masina ai hat ri mane man sing bi mo ne bako adu last halo dunia ba adu gi wai ma tek to ma tok jer ke
인스다 ngol라니 고 마세 인스다 ngol라니 람비시다 공고가 이싱클라고 What the fact is that it's not that people is not like you when money for like this now. Why you I don't have to tip out the problem. That fact is you come down from there. Why did you try to get where I put my means to catch a guy on the stall there? Time the time on a half get ready from there for the fast. Mà tôi ngóng yêu nhiều, ấy nụ pa mà thang quay mà tôi lên đó, nó thì này mày bảo tao sao này, số lên kia đẹp cô, mà thằng hát tụi mà này, ấy mày thằng đi, ấy ông âu gì nó I thought this 40 year 90s 40 ấy muốn nghe this thought this what ta mình gì tao bố, anh thấy lên giúp bác tụi nó mà ông âu gì ấy hát tụi mà tích tụi chia là tao làm tụi cái bài tài cô. Last di mahalo diri ne ko ai ko tan lai why is not coming dead from day to get to pan nang thang piu have ni what is like why is going I don't ai va ni mal mamang tha sing ai man ta na ni being slow ga ngau sin ko alu ta lam thot thing ne ma chen bam ni tri ko lai tip di ma chen bam ni tu ma ta fun dile what is Friday is important time now what is nang chen bam ni tri this like to test smash pakalo ma o chele ko last time is my no have no This 40 is 14 cut try to do times. Nung pai bu thang do ai pai ji nung chelo. Hai boy. Nung pai thang do ai pai ji nung chelo hai boy. Chelo. Ai nó tàu vui lên bên ngoài. Yang aja oza Surmangol du mathangi amok question lo khachage akogi sagol non tera dagi ko akogi nita konsam na thabire oza Surmangol unabirakpa yam nungai je Diamond Radio haninga leitana thagachari haijaningba an ba wahangdi 오자기 콰이티기 밤바 마추시 거리노 오자기 사기 콰이티 밤바 마추시 거리노 ai mà chịu gì bây giờ đấy chân là nita chân tàu thằng cái gì chân nita là hàng biệt của siam ngoài giấy thằng cái ngày quấy ai quái mà su pa mà gì ngầu quá mù bị quan tận phật bị quan tận quái đấy 밤 mà su hả cái gì 상택 상바 아릉바 여기 한갑반 한가마 반지 옐로 뭐라 옐로 오이바 아니시마 아니시 그때는 이 밤저이 뭐죠 노파데기 그노도 소고 우자그레 오자기 드레스 코스튬 다 하이타레 상탁 상바셀라 타입 불러 토록 부주 우자그레 마도 밤저버기 하이타레니고 아니 수보다 아티스트 뭐 이게 하이르디 그럼 바군 첸가니 나 소항비레 까리 군 첼하닝이 아티스트 마수 오이라바니나 아도 레호리바 마카 리선시나 리선시니 타나 하이브 아티스트 뭐 타디 까리 뭐군 첸가 되시네요 아티스트 뭐 웹타르게디 사이기 구마이 징도 군치야 메이레 누구 삼랑나 숨 하이제게 거이션 거 거기 아티스트 뭐 웹타르게디 거기 아티스트 뭐 웹기 디시플린 이마 이파드 거리 거고니 이선나 거리 거고니 이 이사든 거리 거고니 이 이시든 거리 거고니 민톤 아마마 레이브 콜레지 중에 니오나인 사티바 아드기 넷다바 진작 사비다바 덴타이마송 아티스트 뭐이나 아이네 파메바 아트세 ai hingi matamsida miya mamangsida kari mangkhak ai kamai tong leirami haibsi kamai tong leiram ge haibsi masi miya na thambiramba ai di anything be sadu hero do boro comedy do boro mana togna afawa waklon khanna adagi artist da sagi sak yung na panggi wota ge dugma miyam da phajabok ta kya bibiba adagi atopa langphang atopa wakan khanbidaba adagi discipline phajana sapiba 어디 안마이 떠오나 아들이 이사기 때는 결수 리자바 자구르 마사캉바 자구르 마사캉비바 안마이 떠오나 받으나 아티스트 먹이 먹군지 안마이 떠오나 이게 되버니 해비 무슨 것도 좀 얌노하지 마탕기다 어코기 방디 방토크러범 거 항비레 하이록드기 제임스 kampu나 탁비레 두가 오자 수르망골나 잉글리시 낭부기 따자닝이 야르게디 아무튼 오자나 마테 낭비우 하야도 마시링가 사이드기 코이노 로이 똑자크레 하이타레 아두가 마시 망앙크라버니나 코이 나우지기 오카노시 로카차드레 코이 로카차르가수 모두 우짜방감자드레 하이타레 아두가 마탕 각싱데기 다비럭보다 아한바 먹드다 아두가 오자 수르 링친비리바 ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯖꯦꯝꯁꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯁꯥꯔ ꯉꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄꯒꯤ ꯑꯁꯤꯒꯤ ꯑꯥꯔꯇꯤꯁꯀꯤ ꯂꯝꯗ ꯈꯣꯡꯗꯥꯕꯤꯔꯛꯈꯤꯕꯅꯣ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯕꯗꯒꯤꯅꯣ ꯅ ꯍꯪꯕꯤꯔꯤ ꯆꯍꯤꯁꯤ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯃꯤꯌꯥꯝꯒꯤ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯦꯕꯥ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯂꯂꯤꯇꯥ ꯀꯛꯆꯤꯡꯗꯒꯤꯅ ꯍꯥꯏꯕꯤꯔꯛꯏ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯈꯤꯕ ꯃꯇꯝꯅꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯈꯣꯡꯗꯥꯔꯛꯈꯤꯕꯁꯦ ꯑꯗꯨꯒ
ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪꯒ ꯇꯧꯕꯤꯔꯝꯃꯣꯅ ꯇꯥꯛꯄꯤꯔꯦ ꯀꯛꯆꯤꯡꯗꯒꯤ ꯂꯂꯤꯇꯥ ꯀꯛꯆꯤꯡꯗꯒꯤ ꯂꯂꯤꯇꯥ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯩ ꯊꯥꯒꯠꯅꯤꯡꯉꯤ ꯅꯪꯅ ꯍꯪꯕꯤꯔꯛꯄꯁꯤ ꯂꯂꯤꯇꯥ ꯑꯁꯤ ꯏꯆꯟ ꯑꯣꯏꯔꯝꯗꯣꯏꯕ꯭ꯔꯥ ꯏꯆꯦ ꯑꯣꯏꯔꯝꯗꯣꯏꯕ꯭ꯔꯥ ꯏꯇꯩꯃ ꯑꯣꯏꯔꯝꯗꯣꯏꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯁꯨꯃꯥꯏꯅ ꯂꯂꯤꯇꯥꯅ ꯊꯥꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯩ ꯆꯍꯤ ꯑꯥꯔꯠ ꯇꯧꯖꯔꯛꯄꯁꯤ ꯑꯩꯈꯣꯏ ꯖꯨꯅꯤꯌꯔ ꯁꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯆꯍꯤ 30-35 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯖꯔꯛꯑꯦ ꯑꯗꯩꯗꯤ ꯗꯦꯟ ꯆꯍꯤ 10-4-5 ꯑꯗꯨꯋꯥꯏꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯖꯥꯔꯁꯤꯡꯁꯤꯅ ꯈꯪꯕ ꯁꯨꯝ ꯍꯧꯖꯔꯛꯑꯦ ꯑꯗꯨꯒ ꯗꯦꯟ ꯇꯧꯃꯁꯨꯡ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯗꯨꯒ ꯎꯄꯥꯏꯗꯤ ꯂꯩꯖꯗꯕ ꯄꯥꯝꯗꯤ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯤ ꯂꯩ ꯌꯥꯝꯅ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯗꯤ ꯇꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯂꯂꯤꯇꯥꯅ ꯍꯪꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ 하늘 입이 삼코이빈 발을다 부생우람 시히 만난기 마후땅 자다 만남능한 토이리 호홍한 토이리 호홍한 토이리 빰냐 빰잡아 공룡벌벌이 샥 샥 감나봐 삭파세 감나봐 ꯌꯥꯝ ꯐꯖꯩ ꯎꯠꯄꯤꯔꯤꯕ ꯃꯇꯦꯛ ꯈꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯊꯥꯕꯤꯔꯛꯄꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯣꯖꯥ ꯎꯅꯖꯒꯅꯤꯅ ꯍꯥꯏꯖꯔꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯤꯁꯅꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯊꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯤꯁꯅꯔꯁꯤꯡꯗ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯆꯕꯅꯤ ꯂꯣꯏꯅꯃꯛ ꯂꯧꯈꯠꯆꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯕꯁꯤꯒꯤ ꯃꯈꯥ ꯇꯥꯖꯕꯗ ꯑꯃꯅꯤꯇꯪꯒ ꯂꯧꯈꯠꯆꯈꯤꯒꯦ ꯇꯥꯃꯣ ꯑꯩ ꯁꯥꯕꯜ ꯇꯣꯡꯕꯗꯒꯤ ꯄ꯭ꯔꯦꯃꯤꯇꯥꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯃꯣꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯇꯥꯃꯣ ꯁꯨꯔꯃꯪꯒꯣꯜꯒꯤ ꯐꯥꯒꯤ ꯍꯥꯏꯖꯔꯕꯗ ꯆꯤꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯗꯨ ꯌꯥꯝꯅ ꯄꯛꯆꯕꯅꯤ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯝꯃꯨ ꯇꯥꯃꯣ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯨ ꯄꯨꯡꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯌꯩꯊꯣꯛꯈ꯭ꯔꯦ ꯄꯨꯡꯗꯤ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯄꯨꯡꯗꯤ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯒꯠꯄꯤꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯏ ꯑꯣꯏꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯦꯃꯤꯇꯥ ꯑꯗꯨꯒ ꯃꯊꯪꯗ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯐꯥꯒꯤꯒꯤ ꯂꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯃꯤꯡ ꯆꯠꯂꯕ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯈꯪꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯣꯖꯥꯅ ꯃꯤꯌꯥꯝꯕꯨ ꯃꯇꯤꯡ ꯂꯩꯕ ꯅꯣꯛꯍꯟꯕ ꯉꯝꯕꯤꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯤꯊꯣꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯒꯤ ꯃꯈꯥꯗ ꯃꯁꯤꯕꯨ ꯑꯣꯏꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯄ꯭ꯔꯦꯝꯖꯤꯠ ꯍꯩꯔꯣꯛꯇꯒꯤꯅ ꯍꯪꯕꯤꯔꯛꯏ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯣꯖꯥꯒꯤ ꯄꯤꯊꯣꯔꯛꯄ ꯒꯨꯟꯅꯔꯥ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯕꯤꯔꯛꯏ ꯆꯞꯄꯒ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯪꯕꯤꯔꯛꯏꯁꯤ ꯃꯥꯁꯨ ꯆꯞꯄꯒ ꯃꯅꯤꯡ ꯃꯃꯥꯡ ꯆꯞꯄꯒ ꯍꯪꯕꯤꯔꯛꯄꯅꯤ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯆꯞꯄ ꯑꯗꯨꯝ ꯈꯨꯝꯕꯤꯌꯣ ꯑꯣꯀꯦ ꯑꯩꯁꯨ ꯆꯞꯄꯒ ꯑꯗꯨꯝ ꯈꯨꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯅ ꯍꯪꯉꯤꯁꯤ ꯑꯅꯤꯃꯛ ꯃꯅꯤꯡ ꯃꯃꯥꯡ ꯆꯞꯄ ꯍꯪꯉꯛꯄꯅꯤꯅ ꯑꯩꯁꯨ ꯆꯞꯄꯒ ꯑꯗꯨꯝ ꯈꯨꯝꯖꯔꯒꯦꯕ ꯉꯁꯥꯏꯒꯤ ꯏꯁꯥꯗ ꯂꯩꯖꯕ ꯇꯦꯂꯦꯟ ꯈꯔꯅꯦ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨꯒꯤꯅꯦ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯅꯐꯝ ꯑꯅꯤꯁꯤ ꯁꯝꯖꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯤ ꯑꯐꯕ ꯗꯥꯏꯂꯣꯛ ꯑꯃ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯦꯕ ꯑꯗꯩ ꯗꯦꯟ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯒꯤ ꯃꯣꯠꯁꯤꯅ ꯐꯖꯔꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯩ ꯏꯊꯛꯇ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯑꯃ ꯂꯩꯇꯕ ꯌꯥꯗꯕ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨꯁꯤꯒꯤ ꯃꯈꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯇꯦꯂꯦꯟꯁꯤꯒ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯏꯁꯤꯒ ꯑꯅꯤꯁꯦ ꯄ꯭ꯂꯁ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯐꯕ ꯗꯥꯏꯂꯣꯛ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯕ ꯄꯥꯎꯈꯨꯝꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯋꯥꯍꯪꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯣꯖꯥꯅ ꯈꯨꯝꯕꯤꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯪꯕꯤꯔꯛꯂꯤꯕꯁꯤꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯪꯖꯅꯤꯡꯕ ꯈꯔ ꯍꯣꯔꯦꯟ ꯑꯣꯖꯥ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯛꯃꯤꯟꯅꯕ ꯌꯥꯕ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯕ ꯑꯣꯖꯥꯕꯨ ꯎꯅꯖꯕꯗ ꯑꯣꯖꯥꯒꯤ ꯑꯍꯩꯕ ꯈꯔ ꯔꯦꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯣꯖꯥ ꯇꯥꯃꯤꯜ ꯐꯤल्मꯒꯤ ꯍꯥꯏꯇꯥꯔꯦ ꯇꯥꯃꯤꯜꯒꯤ ꯃꯔꯣꯜꯁꯤ ꯑꯗꯨꯝ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏꯀꯣ ꯑꯥꯔ ꯉꯥꯛꯇ ꯀꯔꯤ ꯉꯥꯛꯇ ꯇꯧꯕ ꯂꯩꯗ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯅ ꯈꯪꯅꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯣꯖꯥꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯗ ꯅꯣꯛꯐꯗꯦꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯡꯗ ꯎꯠꯊꯣꯛꯄꯤꯕꯗꯒꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯈꯛ ꯇꯥꯕꯗꯨꯅ ꯄꯦꯟꯕ ꯅꯠꯇꯕ ꯁꯣ ꯉꯁꯤ ꯂꯥꯛꯏꯉꯩꯗꯁꯨ ꯇꯥꯃꯤꯜꯒꯤ ꯐꯤल्मꯒꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯎꯠꯊꯣꯛꯄꯤꯔꯝꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯌꯥꯏ ꯑꯣꯖꯥ ꯖꯦꯝꯁ ꯇꯥꯃꯤꯜ ꯐꯤल्मꯁꯤꯗ ꯎꯅꯕꯁꯤ ꯌꯥꯝ ꯇꯥꯡꯅ ꯎꯅꯕ ꯇꯥꯏꯃꯤꯡ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯦꯟ ꯃꯁꯤ ꯑꯩꯈꯣꯏꯒꯤ
Tamingi sing sagi ai tamin film gumba yam yenge Hoi hoi. tamin gumba English film gumba Hoi, hoi. sugum yam Hollywood ya sugum yam yengan bai tare Hoi. tamin film sidang sagi kogi mapa sigi masan pije Hoi. kogi bet hai tare film sigi hai tare ko sagat puta bet ka musingir faaki ba ri mapa sina ai cha pido thadoro 뭐 다독도 따르지 너 로이카 과연 하도 거니가 아니야 해보기 tamilun도 사나기 팀문각 사가사게 Hoi hoi. Hey, इंद्र बाज के तेरे में बाप के कुछ चला दे जाए पर का इंद्र में मेरे बच्चा बर बच्चा के तेरे बच्चा आउट दिला या जाए एक कुछ चला जड़ी इंद्र का बच्चा बात ले आ तो इंद्र में तू नहीं बात के बच्चे क्लियर के लड़की को ना हटे नाम कुड़िया था दे मैंने पहला बॉल वोरे इंद्र का सवाल है यार कच्चे के पूरी मत करे कच्चे लगा लू चूप रहा रे आ गया kay wisan bit thado ta nang chukakani yai mong Madai mong dore molon du mo khangdra ka su ko yam mana to bi aduga Assamese ki yam nungai ba hai tare Assamese ai koi North East ki hai tare pro koi gi aduga skumba Assamese ki sei ama so jani hek sapi ba to bi lei bi du madu gi khudong sa badum to su ngasi lakri ngai sam to thok pi ro ya sangbi har ho di koi biuse mo di yamna koi festival yam chaw ba samgi yam na festival chaw ba do den sagi masida koi gi mai 혹시 많은 원하자면 걱정이고 누가 누기 마틱도마 독저렇게고 또 우리 거의 뿡 야오 고단 또 우리 아무 많은다 봐 거의 뭐 동덕 컴퍼니스 또 야우드래 때 야우드럼니나 야나 보통 또 흥했어 뮤직스에 애니 너무 합절하게 좀 야야야 아이 뿡시 뭐이 아사미지면 너무 우비런 거니 애니 주나더는 거 거기 뿡이 쏙 상에 짜이 애니 떠고 tilakadoini aduga round chi yogo isa smai lei satuni bako sei saga to mong item do to mit u ni ko ito ka to chi ambihu asambihu para kola ya bihu Punjab ko na tatalaria holaya bihu pandai solai ko na mulo chona halo 야구이게 너 하이타래 마네 거기 암 거기디 파자바 하이타래고 파자바 누피 호머리 온잖아가 뭐기 광 택비 하이타래니고 야 말에 좀 하이타 머론도 좀 들어가서 하이타래고 오이럼도 분닝 바 하이타래 동노 농아이세 그래보자 아두가 거기 다이먼드 라디오다 아시 코이나 우나자다나 오자고 우나자바 오자나 칸비 기블레버 노모디 다이먼드 라디오다 사이 우나가니 에세 칸비 블레버 에이 다이먼드 라디오시 양 빼서 따이고 델런도 거기 오자 제임스 다이먼드 라디오시 마시다 우나버시 어떤 하이비라디 거기다 가야이 와칸 느껴 안 간지 ai masi wang gi mingon to thoina hang do wang ni adu hang busi ada bai tare adu ai na ozana comic ko comedian oi bani no ko ozagi wakhalon do taning bai tare yam no mai je adu ga hoi thawal khetri le kai nang na ba koi gi khun hai tare ko koi thawal manung da dum lei bang atani adu oza so dum diamond radio tai na hai bi kre adu ga thawlam chi da koi kari kari na di hena ga ozana ga ta ba kan na ta ra ga di kari ni hena tai tong mayam do sum to khangan je koi gi diamond je pro koi gi promote to boina yam pro yam promotion oi bo ke na tare ko koi diamond radio gi yam kana je koi crime report adagi dela adagi akogi any artist khudi akogi interview gi lo bai tare sugum bon mai ba sugum singina ai yam toina tai crime report sim the first time yam toina tum da su tum da yam toi tare adu mayam no message am pibo ina crime report se tabi oi dana paw dok tong pasal ga hai tare no jana crime report sam do tabi u mayam na soi dra mesi yam kana ban ni masi inkhalak liba singda masi crime ge award oi ba pot amani masi am ta tabi u hai dana lok thu ena khale si jana jana apa mo mong da paw ina pabi ge dra kari oi hai ninge do jagi hai jabam da sai tor si ja jam sa ding ma tang si paw in par gom si koi engsta koi engsham hayu ni pa mana sagi awareness pi bai tare crime report si yam nungai ba poni samai to ko ni mayam koi lebi ba parja mayam lebi ba koi den bi mayam halam mayam loi ta bi u pakhang ni chabi mayam hanu wana leiba mayam singchi da me film ni sandok pi ba crime report si yam fa ba gyan ok sing leiba poni ha bi si masi ta bi u hai bi team da koi engsham hai ba ni pa ko na awareness pi bi hong do ina to si ba ja yeah first time against
they are looking to that. Ladies and gentlemen, there's all of us looking to there now. Diamond FM sister or Sir James and James Haikusems. And it is short game and first time to reduce the bill weapon to the end crime report. And next time okay interview and the artist Surmangol and then to the artist any artist who are online this. It is faithful like the crime radio crime report is not everything and pakang sabi hanuana kana everything all here and mo sabi kana you had didn't take to test I never kind of a girl it is now then I don't lie. And then to get to the sack lawyer, Matunda dance crime report on Tabi, Modu Loxing, then to money politics, you could try to money you can avoid. The it is for the crime report is pastime of the Diamond FM. Okay? Yeah, take care. 누가 이제 그래서 동네 누가 이제 그래. 야나 벤저리 하이다리고 누가 마당 강제는 보면 겁나. 필름수 좀 여비리 마당 마담나 그래서 거기 hojiksu sarkargi thabamsu tobire imong manung modagi lemhoriba icha nupi phaibogani aduga icha nupagi ko tungi yam honabiri aduga hena yam nongai ba sokhot pe imong moibi aduga masigi makha tarakpo ojagi rohini kumar gi ate ate magi street play haitare tonga tonga matam gi awareness kya lakpo dum chatpiri film gi su yauri film de hero ga di combiningdra 야, 라이옹 실루 고셔니고 자지 염선한 게 하이디 이러시 마디 하이를 할때 하이를 왜 와네 봐 미오이 뭐 뭐이나 그리고 뭐 필름 뭐 프로젝트 좀 동니가 할 가나 필름 뭐 보통들 배사 짱나 하이디 필름 야우도 없으면 또 야우리니 마시도 헤로지 또 오자노 왜 그럼 네가 하이를 봐 레이트라가서 이상하게 밤 헤로디 콤비닝 더블아 지금 딱 지금디 하이디 해절 계속 야, 나 보시다 항도 없고 설렁는 시험 비리지 저희 헤로시 꿈무해보시 후아이했지. 그리기 노시 이사도 너무 큰, 이건도 너무 큰 저, 이사이 좀 더 항제예요. 그리고 필름은 하이라고도 그래서 상하도 오늘 꿈이잖아. 이게 상하도 오늘 신선 난거도 시도도 시도. 아말라야도 있다 해보고. 상하도 우리나 국군도 상들에게 가이국도 상들에 사이에 너도 히로 엄마도 사도 상들에게 어자 중국랑나 히로도 꿈비 왜 해지. 뭐시부디 분실이 수아이 하이데. 뭐시 하이라가디 꿈닝바 아니 하이라가디 꿈거더라시 하이라가디 소기 탔다 하이디 머니푸르기 레이브기 피엄시 에 머니푸르기 레이브 케노시 케노 또 해비 원한테 마이 클레비 원한테 마이 짜나비니 아이 마이스게 싸나바가 마이 통시게 싸나나 헤로시 꿈무 하이가디 anything 넘나라바 롱기 마나나 사게 헤로시 꿈가니 바이빈스 동감나로 아티스 모에는 호나게니시 masak phajaba masak yam nanba mamai ngouba rasi leba adigi pakjaba haibasina dum hero ko mi south ta mabu kangdraba makoi chomda di hero kumde samna haijarabada pangphu do pui mi ga jamuk thimna da mi ga tara tara paithoi ye long green sekar ga mabu kanga su thapam tore hedo kumi haijari koi phajaba su kumi mokoi gi ko akoi sida di thoidok leite mabu kangba makoi chomba je ba kumde hai tare ma samdur to koi ba prithvi gi ono khadi faur go film se hollywood negro masa sing ne hero dum kumi negro masa sing se makeup torong godra leidna magi wakhalone khoina akhoi hena dum phajana moi su dum color ga di phajari hari ba adum loina ma dum machin su dum phajana dum sarop torom lei mokoi dum hero kumi adum akhoi sida di akhoi sapham de yenga ga madu chatna de na dori marketing phajada bi na na film du gi tonga tonga ba leijara ga su prithvi oina kum da bi leite haijari ba negro masa sing akhoi na khadi pamni yeng le ba film sing da hero dum kumi haijari bu ko adu gi sum yengjara ga sum phagi mate ma sum nok se na ga sigi timing si da ko yam nuai jadana ozagi mo che lojara ga tawjabane do kari insan oja khadi pamna sabirige 양지 이 과일 밤이 양지 알루고 세분 이러면서 맛있는데 양 밤에 누가 아두가 마두다 거기에 생주 뭐띠만 거 합선 봐 이게 아까 빌렌지 안간 뭐지 뭐지 안간 심심지 밤에 과일 밤이 양지 알루고 세분 이러면서 올루고 세분 거 마두 오자나 하비시게 잡자나 링가 시기 아이코이나 오자나 마품 실락 비비자 하이다래 거 ngamjaba 아이코이기 좀 짜바 탁버기 작콩기 아이코이 인창다 하이다래 코이기세 라비 ज्वेलरी kakching akoi ko sponsor to biri ba thorum sida saknai bai ba thorum sida ko inau sina haitare ngamjaba mateng khara ko ida mateng pangbi den haitare kakching gi soibo mojagi da mokdo mayo ma chouba ni packet ta leiraba chap tan chana re ga sigi ojana so panbira pusla si khakta loire na te ojana hek nga thong chaba khoding ge koi bu ningsing bina
ꯁꯤꯡꯅꯕ ꯍꯔꯤꯕꯣꯛ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯤ ꯃꯈꯟ ꯃꯊꯦꯜ ꯈꯔ ꯂꯩꯖꯔꯤ ꯑꯣꯖꯥ ꯆꯤꯟꯗ ꯂꯥꯏ ꯇꯣꯡꯕ ꯆꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯟꯗ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕꯗꯨꯅ ꯇꯁꯦꯡꯅ ꯔꯕꯤ ꯖ꯭ꯋꯦꯂꯔꯤ ꯀꯛꯆꯤꯡꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯔꯕꯤꯅ ꯏꯌꯥꯝꯕꯅ ꯁꯤ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯑꯩ ꯈꯤꯇꯪ ꯉꯝꯖꯕ ꯇꯧꯖꯒꯦ ꯏꯌꯥꯝꯕꯅ ꯑꯥꯔꯇꯤꯁꯁꯤꯡ ꯀꯧꯔꯒ ꯁꯨꯝ ꯇꯧꯕꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯕ ꯍꯥꯏꯁꯤꯅ ꯏꯅꯥꯎꯁꯤꯅ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯣ ꯏꯅꯥꯎꯁꯤꯒꯤ ꯇꯧꯔꯤꯕ ꯃꯥꯏ ꯊꯕꯛꯁꯤꯗꯁꯨ ꯑꯣꯖꯥꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯔꯕꯤꯕꯨ ꯊꯥꯒꯠꯄ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯔꯕꯤ ꯖ꯭ꯋꯦꯂꯔꯤ ꯀꯛꯆꯤꯡ ꯔꯕꯤ ꯖ꯭ꯋꯦꯂꯔꯤ ꯀꯛꯆꯤꯡ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯃꯥꯒꯤ ꯖ꯭ꯋꯦꯂꯔꯤ ꯃꯥꯒꯤ ꯁꯅꯥ ꯁꯥꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯛꯄ ꯑꯝꯇ ꯂꯩꯇꯅ ꯁꯅꯥ ꯁꯨꯔꯤꯕ ꯑꯗꯒꯤ ꯁꯅꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤꯗ ꯍꯦꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯎꯈꯠꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯗꯕ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯕꯤꯕ ꯑꯗꯒꯤ ꯁꯅꯥꯁꯤ ꯉꯁꯥꯏ ꯖ꯭ꯋꯦꯂꯔꯤꯁꯤ ꯇꯧꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯎꯈꯠꯄ ꯂꯥꯛꯄ ꯑꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯄꯨꯟꯁꯤꯁꯤꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯁꯤꯃꯇꯪ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯨꯝꯗꯤ ꯀꯨꯝꯈꯤꯗ꯭ꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯍꯦꯔꯣꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯍꯦꯔꯣꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯣꯏꯅ ꯄꯥꯛꯁꯨ ꯍꯥꯏꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯃꯑꯣꯡꯁꯤꯗ ꯑꯗꯣ ꯀꯨꯝꯗꯤ ꯀꯨꯝꯅꯤꯡꯕ ꯍꯦꯔꯣꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯀꯨꯝꯅꯤꯡꯕ ꯃꯕꯨꯡ ꯁꯥꯕ ꯑꯣꯏꯔꯣ ꯃꯟꯇ꯭ꯔꯤ ꯁꯥꯕ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕ ꯁꯥꯈ꯭ꯔꯦ ꯑꯃ ꯁꯥꯈ꯭ꯔꯦ ꯄꯨꯂꯤꯁ ꯁꯥꯈ꯭ꯔꯦ ꯀꯨꯝꯅꯤꯡꯉꯒ ꯂꯩꯕ ꯔꯣꯜ ꯑꯃ ꯉꯁꯤꯐꯥꯎꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯅꯣꯛꯐꯗꯦꯗ ꯑꯣꯏꯔꯒꯁꯨ ꯐꯤꯂꯝꯗ ꯑꯣꯏꯔꯒꯁꯨ ꯂꯤꯂꯥꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯔꯣꯜ ꯑꯃꯒ ꯁꯥꯕꯤꯅꯤꯡꯕꯒ ꯂꯩꯕ꯭ꯔꯥ ꯃꯌꯥꯝꯗꯒ ꯁꯨꯝ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯕ ꯑꯩ ꯁꯄꯣꯔꯇꯤꯡ ꯁꯥꯅꯤꯡꯉꯤ ꯑꯗꯨ ꯁꯥꯅꯤꯡꯉꯤ ꯕꯦꯠ ꯁꯥꯅꯤꯡꯉꯤ ꯑꯃ ꯁꯥꯅꯤꯡꯉꯤ ꯍꯥꯏꯕ ꯕꯣꯜꯁꯨ ꯉꯁꯥꯏ ꯋꯥꯈꯜꯂꯣꯟꯗꯤ ꯇꯥꯖꯅꯤꯡꯕꯒꯤ ꯋꯥꯅꯤꯀꯣ ꯆꯤꯟꯗꯒꯤ ꯉꯁꯥꯏ ꯆꯤꯟꯗꯒꯤ ꯀꯔꯤ ꯔꯣꯜꯒ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕꯤꯔꯁꯨ ꯌꯥꯏ ꯑꯩ ꯁꯥꯒꯠꯄꯤꯔꯁꯨ ꯌꯥꯏ ꯀꯔꯤ ꯔꯣꯜ ꯀꯨꯝꯕꯤꯅꯤꯡꯕ ꯁꯥꯕꯤꯅꯤꯡꯕꯒ ꯂꯩ ꯂꯩ ꯊꯃꯣꯏꯗꯤ ꯈꯟꯖꯕꯗꯤ ꯂꯩ ꯊꯃꯣꯏꯗꯤ ꯈꯟꯖꯕꯁꯤ ꯗꯣꯛ ꯗꯣꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯉꯝꯃꯦꯕ ꯍꯣꯏ 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 ꯈꯟꯗꯤ ꯈꯟꯖꯩ ꯀꯃꯦꯗꯤ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯔꯒꯁꯨꯕꯀꯣ ꯊꯃꯣꯏꯗ ꯃꯤꯅ ꯃꯁꯤꯇꯪ ꯁꯥꯕꯤꯔꯗꯤ ꯀꯥꯏꯅꯀꯣ ꯃꯗꯨ ꯈꯜꯂꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯪꯒꯦꯗ ꯑꯣꯖꯥ ꯖꯦꯝꯁꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯌꯥꯝ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯄꯥꯛꯇ ꯍꯥꯠꯄ ꯅꯨꯄꯤ ꯏꯪꯒꯥꯡ ꯍꯦꯛ ꯎꯕ ꯌꯥꯗꯕꯤ ꯍꯦꯛꯇ ꯅꯨꯄꯤ ꯏꯪꯒꯥꯡ ꯄꯥꯛ ꯀꯨꯟꯗꯧ ꯂꯂꯣꯟ ꯈꯣꯠꯂꯣꯟ ꯇꯧꯕ ꯑꯗꯩ ꯁꯦꯟ ꯊꯨꯝ ꯂꯂꯣꯟ ꯈꯣꯠꯂꯣꯟ ꯇꯧꯕ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯈꯤꯕ ꯈꯣꯠꯇꯣꯛꯈꯤꯕ ꯑꯃ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯥꯊꯤꯕ ꯒꯨꯟꯗꯥ ꯐꯨꯟꯗꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯌꯥꯝ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛ ꯊꯃꯣꯏꯗ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯗꯤ ꯀꯣꯃꯦꯗꯤꯌꯥꯟ ꯑꯣꯏꯅ ꯎꯔꯕꯅꯤꯅ ꯑꯣꯖꯥꯅ ꯌꯥꯝ ꯇꯝꯊꯤꯕ ꯁꯥꯔꯛꯄ ꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯃꯅꯨꯡꯗꯨꯗ ꯍꯥꯏꯇꯥꯔꯦꯅꯦ ꯂꯤꯂꯥ ꯃꯅꯨꯡꯗꯁꯨ ꯑꯣꯖꯥꯅꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯕ ꯁꯥꯔꯦ ꯑꯣꯖꯥꯅꯤ ꯁꯣꯝꯗ ꯇꯝꯊꯤꯕ ꯁꯥꯔꯒ ꯃꯥ ꯗꯛꯅ ꯍꯥꯏꯗꯣꯔꯀꯥꯟꯗꯗꯤ ꯃꯥꯏꯊꯣꯡꯗꯣꯔꯀꯥꯟꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯣ ꯅꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯣ ꯅꯣꯛꯂꯛꯏꯅꯤ ꯑꯗꯣ ꯑꯣꯗꯤꯌꯟꯁꯅ ꯍꯌꯦꯡ ꯅꯣꯛꯀꯗ꯭ꯔꯥ ꯅꯣꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯝꯖꯕꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯒ ꯊꯧꯔꯝꯁꯤꯅꯗꯤ ꯃꯇꯝꯅꯗꯤ ꯉꯥꯏꯕꯤꯗꯕꯅꯤ나 ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯣꯖꯥꯒꯤ ꯑꯐꯕ ꯀꯌꯥ ꯇꯥꯡꯀꯛ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗꯀ ꯍꯥꯏꯔꯒ ꯃꯇꯝ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛꯀ ꯉꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯎꯅꯅꯕꯒꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯎꯅꯅꯕ ꯑꯥꯔꯇꯤꯁ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯥꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯑꯗꯣꯝꯅ ꯃꯇꯝ ꯄꯤꯕꯤꯗꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯍꯟꯕꯤꯕ ꯑꯗꯨꯒ ꯁꯤꯕꯨꯒꯤ ꯈꯣꯡꯊꯥꯡꯗ ꯂꯥꯛꯄꯁꯤ ꯃꯌꯥꯝꯗ ꯂꯣꯏ ꯇꯝꯕꯤꯔꯦ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯑꯣꯖꯥꯒꯤ ꯍꯩꯖꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯎꯅꯖꯕꯗ ꯎꯠꯊꯣꯛꯄꯤꯔꯤꯕꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯇꯣꯉꯥꯟꯕ ꯒꯨꯟ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯀꯌꯥꯗ ꯎꯕꯤꯈ꯭ꯔꯦ ꯀꯌꯥꯃꯨꯛ ꯎꯔꯛꯈꯤꯒꯅꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯃꯇꯦꯛ ꯃꯇꯝ ꯑꯣꯖꯥꯅ ꯁꯤꯒꯨꯝꯕ ꯉꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯗꯅ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯍꯟꯖꯕ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯕ ꯀꯌꯥꯃꯔꯨꯝ ꯀꯣꯃꯦꯗꯤ ꯀꯌꯥꯃꯔꯨꯝ ꯇꯧꯕꯤꯔꯛꯄ ꯐꯤल्म ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯣ ꯉꯁꯥꯏꯒꯤ ꯕꯦꯠꯇꯨꯁꯨ ꯑꯝꯇꯪ ꯁꯥꯕꯤꯔꯛꯇꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯗꯨꯒꯤꯁꯨ ꯎꯖꯕ ꯑꯗꯨ ꯐꯪꯖꯒꯦ ꯇꯥꯏꯕꯪ ꯃꯄꯨꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄꯤꯕꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯑꯦꯐ ꯑꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯅꯕꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯛꯄꯁꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯗꯥꯏꯃꯟ ꯂꯩꯐꯦꯝ ꯇꯥꯕꯤꯔꯤꯕ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯅꯠꯇ꯭ꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯇꯦꯝ ꯀꯌꯥ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯂꯩꯐꯦꯝ ꯇꯥꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯅꯨꯡꯁꯤꯖꯔꯕ ꯏꯆꯦ ꯃꯃꯥ ꯄꯪꯁꯥꯊꯅ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯗꯥꯏꯃꯟ ꯂꯩꯐꯦꯝꯕꯨ ꯁꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯂꯩꯐꯦꯝꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯨꯠꯄ ꯅꯥꯏꯗꯕ ꯑꯆꯧꯕ ꯔꯦꯗꯤꯑꯣ ꯑꯦꯐ ꯑꯦꯝ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯒꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯗꯒꯤ ꯊꯧꯅꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ